Assalamu alaikum wa rahmatullahi wa barakatuhu wa maghfirah. Aikoina numiki aigi yumda migi yumda lambida sorokta dukanda hotenda bazarda mafam kayada matam kaya maromda miyoi makhan kaya thiengnaba unaba asi da aikoi miyoi ayambana Sariyatna, Islamna, Musalman ani thiengnaba taragadi karamda thiengnagani karamda unagani haina takpiriba asigi matung inna aikoi thiengnadi unadi haibadi ayambana salam tawbani haibasi aikoi khangnadi Nabi Karim sallallahu alaihi wasallam na hidok pirami Musalman ani thiengnaba taragadi salam tawnaba asina thiengnariba Musalman ani adu gi nungsinaba hengatnangai gi khwaidagi asoba zariya ni maramni haina Nabi Karim sallallahu alaihi wasallam na takthok piram Muslim Sharif ki hadis ni Nabi Karim sallallahu alaihi wasallam na hidok pirami Hazrat Abu Hurairah radhiyallahu ta'ala anhu dagi riwayat ni لا تدخلون الجنة حتى تؤمنوا ولا تؤمنوا حتى تحابوا ولا أدلكم على شيء إذا فعلتموه تحابيتم أفسوا السلام بينكم Nabi Karim sallallahu alaihi wasallam hidok pirami nakoi adum lagu matam adu fawwa nakoi jannat changye karam fawwa nakoi iman purak ti fawwa ado iman purak ni haiduna hekda jannat changadra changlo karam changani mu'min mafhum faba mu'min oirama matamda ado mafhum faba mu'min oinangai gi oire haibasi karam da khangani aikoi mafhum faba mu'min oire haibasi aikoi masel amaga nusina raba matamda yana raba matamda mu'min mafhum faba mu'min haibasi khangani Adu mafhum phaba mu'min oinai gi damakta khwaidagi asauba zariya sikarino ekoi masen nushina nangai gi damakta ekoi masen amaga salam tawna basina ekoi masen gi marakta nushina ba hingalak nangai gi khwaidagi asauba maram atop hadis amaduslai musalman ammagi mathakta hak taruk lay hak taruk adudi ahan bada Musalman bahai ama narak taragadi mahaki anabadu unaba hangba changba asi Musalman amana amagi mathakta laiba hak ani suba Musalman bahai ama siba tare ado taragadi mahaki nama janaza da yaw ahum suba Musalman bahai amana da'wat pirak tare ado taragadi mahaki da'wat adu qabul tawgada Mari suba Musalman bahai amana salam tawro tare ade taragadi mahaki salam ado jawab pigani amma suuna ba matam dai koi salam tawwan manga suba Musalman bahai amana hakthi khala ko taragadi mahaki hakthi adugi da mahakna alhamdulillah hayri ade taragadi mahaki hakthi adugi paw ko piba yarhamukallah taruk subada Musalman bahai ado aigi inagta imangda laytrabasu mahak tarabasu mahaki fattaba wari sadaba amasu hainadaba linadaba asi Musalman gi hak taruk suban aikoi ngasi kamaina tawri Musalman bahai ado aigi inagta layrabadi mahaki afa bahai ba laytraga mahaki fattaba hainaba linaba wari sanaba Sine be koi hojik tawnari ba amasum satnari ba si hak pangthok thok gaude mahak layrabasu mahak afafta hainari ba linari ba nganari ba adunya ba hak pangthok hairi ba aina mahak laydaba matamda mi amaga aiga mahak fattaba wari ba sare adugi wari adu hang taba matamda hangna nuai taba mahak thamoi da phawda ba oire adu taragda adu kari kawi gibat si kayamati guna sawi ekoina kari sulaitana khanna khre hadis talai al ghaibatu ashaddu min az-zina gibat ai base zina ekoina tuge matik chawi khalli guna adu dagi su hena guna sawi haina la aduna ekoi khuding mak sigi hak taruk asi ekoi wakhan thaminraga pangthuk ngai hoi asi Hazrat Abdullah ibn Umar
रदियल्लाहु तआला अन्हु दगी हजरत अब्दुल्लाह इब्न उमर रदियल्लाहु तआला अन्हु दगी रिवायत नि नबी करीम सल्लल्लाहु अलैहि वसल्लम की मनाक नोम मिसक मलकमी हाय मिसक अदुना नबी करीम सल्लल्लाहु अलैहि वसल्लम दहंगी अय्युल इस्लामी खैर इस्लाम दा ख्वाइदगी हेन फबसी करी हायना नबी करीम सल्लल्लाहु अलैहि वसल्लम दा हाय मिसक अदुना हंगी मतम मदुला नबी करीम सल्लल्लाहु अलैहि वसल्लम ना पखुम पिबिरमि तुतिमु तुआम तक़रअ अस्सलाम अला मन अरफ्ता मन लम तारिफ पिसा पिथकपा अमसु सलाम तौबा अइना खंगलबसु खंग्रबसु हाइदि पिसरिगा मिसबदु मुसलमान ओइरबदि खोइ पिसा नंगाइगि तौबा अमसु खंगलबसु खंग्रबसु मुसलमान ओइरबदि सलाम तौगे हाइबसि खो खन थमिनगदबदबनि अखोइ दिंगसि अइना खंगखा खल्लगा अखोइ पिसा नंगाइगि अमसु सलाम तौनगाइगि होतनरि मसि अरानबनि अइना खंग्रबसु मुसलमान अमबु ओइरबदि पिसा खिगे अमसु सलाम तौगे हाइबसि खो खन थमगदबदबनि नबी करीम सल्लल्लाहु अलैहि वसल्लम ना हाइदो बिरमि सलाम तौबद हाना तौगे हाइबगे वखन थमलिबा मियोय मिसक्सिंगसि मखोइदा चौखथोकपा तकब्बुर तौबा इनखतपा हाइबसि अमत लैद्रबनि अदुगा कनागुबा मिसक सलाम सि हाना तौनिंग्रिबा मीना हाना तौरकलगा पखुम पिगेना गाइरिबा अदुम लबा मिसक्सिंग अदुम मखोइगी थमोइ इनखतपा चौखथोकपसि यावरबनि अदु सलाम तौबगी नियमसि नबी करीम सल्लल्लाहु अलैहि वसल्लम ना तथोकपिरमि अपिकपना असौबदा अपिकप जमाना असौब जमाता अपिकप जमान हाइबदि मियोय अहुम लाए ग्रुप अमदना मियोय तरा लाए अदो तारगदि ग्रुप अहुम लाइबा मियोय अहुम लाइबा ग्रुप अदुना मी तरा लाइबा ग्रुप अदुदा सलाम तौगनि असुमैना सत्तना लैरंबा मिसक्ता साइकलदा नतलगना गारीदा लागिबा मिसक अदुना सलिबा मी अदुदा सलाम तौगनि फमलगा लैरिबा मी अदुदा संगइबा लागिबा मिसक अदुना सलाम तौगनि सिदी नियम हफेट अमता थोकपगी वानी तौबदबु सलाम तौबदा नबी करीम सल्लल्लाहु अलैहि वसल्लम अयामा मतमदा महाना तौरमि अमसु हाना तौते हाइबगी वखनसु थममि मियोय खैरमदि अहनसु अंगांगसु अपिकपा अचौबा मियोय खुदिंगमक्ता सलाम नबी करीम सल्लल्लाहु अलैहि वसल्लम हाना तौरमि अमसु तौगे हाइबगी वखनसु थमलम अदai khoi khoi maksu salam si mina torok pangai dan any oini oisanu aina hana salam si tawgi haibigi wakhan se khoi tham gadabani salam tawbasi matang hadis amasulai Nabi Karim sallallahu alaihi wasallam na noma majlis rama pangthoga hadi sahabai kiram singda wafam thammam sahabai kiram singda wafam thamlammi matamatna miyu sangi miyu aduna Nabi Karim sallallahu alaihi wasallam da assalamu alaikum haina salam tawrai salam adugi pakum Nabi Karim sallallahu alaihi wasallam na pire adugi matunda haki neki tara phanglagani haina Nabi Karim sallallahu alaihi wasallam hidok piki ani su miyu amma sanglai miyu aduna amuka salam tawi assalamu alaikum wa rahmatullah adugi su Nabi Karim sallallahu alaihi wasallam na pakum pire aduga nahaki neki kun phanglagani haina hidok piki ahum su miya masangai ahum su miya aduna salam tawi assalamu alaikum wa rahmatullahi wa barakatuh adugi su Nabi Karim sallallahu alaihi wasallam na pakum pire aduga nahaki neki kun phanglagani haina hidok piki mari su miya amuk sangai aduna amuk salam tawi assalamu alaikum wa rahmatullahi wa barakatuhu wa maghfirah adugi su Nabi Karim sallallahu alaihi wasallam na pakum pire wa matuna nahaki neki nifu fangani haina Nabi Karim sallallahu alaihi wasallam hidok piki hadis si Tirmidhi amasu Abu Dawud haiba darik ani adlakpa hadis ni ado ekhoina salam tawu matamda mafum fana sawab neki nifu fangnagi damakta mafum fana tawminnasi amasu pakum piriba miduna su salam tawribba do mafum fana tawnabagi chance piraga aidi pakum adu haki salam adu loi thalaba matunda ai pakum pigi haibasi wakhan thamaga pakum piga da salam tawba loi thenge da pakum ekta pisanagi piba asi tawrida bani inshallah hai khiba sidagi henna thoina isama kusu amsum taqiba khuding mak kusu amal na thok thong bagi Allah na tawfiq pina bi oisanu wa ma alayna illa al bala